Matamgi Manipuri Wari channel asibu tabiriba khwai pomnamakpu taramna okjari. Ngasi sumahausyagom Minoktuna Nisani mapal suba tangkak amok puduna lakjari. Mayam punna taminarasi. Angawa matawna thamoibu sumba toina thokpa thaudok nate. Angawa matawna sumduna thamlaba thamoidu ngasina amok angawa chimbaldudagi thorakpa wahaiduna thamoida tongana ihullama hablari. Ngaihakdu kari khumni khumpham khangde. Harausira, noksira, kapsira, wakhalama tadi mikupduda. Paukhum amadi pidaba yaroi haibagom ngambana thamliba mityengdu khangda sana nathaiduna thambadi nupilakta pokluba sana magi pangdal oidre. Khumdaba yade haibagom oinarap tawna khumlakli. Aibo atopa nupada yunthokpa ngamdagwa nangondadi kamain thamong sinadoino. Aina kanada nangbu yonge haikrage. Ngasai tamo nungthangda kayada laidoinana nangna hangidudi. Oh, adudi man hairakpa paisa mamalda ani hapaga ma masa oina amta lairaga thamge haige tawni. Sakta do yam haudabado. Gab kasina amuk toiba tawkhibasina kayamu pairaga tawriba gafno khangdene. Ai phawba tawdawdandana tawdrakansida masu paidana tawrini ngamni khangdana masu haijarini. Yare wa thaidokpado yam hairanu ngasai warido makha samtharo. Aina nang yonge khanba leiteko asuk nungsirakansida kaida yonba kai mamit namuna yengakpa phawba hatkina khalikansida. Hayeng nangna wakhal hongkraga ai thanadam lehauradi kamain tawdoiba. Is nang khallise aise wakhal puning lepaga ngamdaba kai haine pura playboy gi maong daraba nangna urisi. Nate sumaibani. Nangna langtho jatkino. Nangdi hayangwai talle kainaga langtho jatkidong mali. Nisa chara haibagi thajabam pirododi. Ngamba sanada second kari nglamnaga makut yetu jing thoraktuna sanagi makokta makuna pairdon hairakli. Aina kaigumba chinsida nisa haiba nisado matang matam chadana hektangaba ai nonganuga sidoke. Kaino matang matam chadana haide matang niyadradi khara paida yaponte kaino. Business party chalaga yu thakdradi aise uncivilized oyen haina kiroidro. Nong phadok churut machayima kayima chingmadi kaishu kaidedana. For nungdudi tawrege. Aina so nang hairakpaga lepa ngamnabana yam henjindabani. Aiga thengnabana ngarang hanta ngairi. Nang thengnani se ai hana khangi. Aduna aiga sengwa nungsibasi ulagena edik oidrisini. Yare halasi thengani. Os aikhoida dum chalase hairaga. Yare karan dungangana jachi kari mama leiro. Karan daraga to hairo aina haise. Halase me. Oh aidi nupina haiba inbani. Anido kari mama leiduna mayum londa halakli. Ngammana sanabo yum phawa thilakpaduda thoiba sunong thangbo tinba thokiba mali. Parisu yaungna kanasu leiramdri. Ngambana sanabo yumda leiruisi sorokta ngahangai minarasi haiduna anido makoigi yum sangphamduda leptuna ngairaga leiri. Asum leplingai ngambana mana handakta leiba fondu lokthokduna sanada pirakli. Sanaso pirakliba fonduda yengnaga ngambada muk yengduna hanglakli. Kaigino sije nang bahauro. Yarni ngahantaso aina mathugai bikre. Atu dum pairo. Aigidi mayam nei si manang bahauro. Simso anawbane mi kanamdagi number yaudabani. Imana pamaga imana biyamaga anide hena. Yarni ba. Nisa chaba to angena nangna kokla pairaga haidore. Aduga mo tawfam khangdena chawradi aibo nang thamoy singna nungsidaba amuk tadoinine. Noyumda dum leirage haiso yara oido.
nang natawduba. As! Haina phone do lokshili sanado, tanjado da yay farel do, makoy na libliba do tam na jang silagli. Ngambana yarak da ngangladuna, sanagi na kong da jurol da wikay wa hayrakli. Asino pa si drama gi side hero do yamali. Heroine fanghong da bikang budo. Taning de. Dayay fa. Yay fa su jang sinyo na kumli, ngambada mamito hayfit kayang laduna. How? Kay daw rin na nang basida. Iko'y babahoy do layramdraba. Andoy sida ngay rambani. Itanta layba do talena. Lao, ay nga laymin na rasi. Ngambado sanada yung laduna, makut kudombi do na, matanda tinyanja do na hangli. Ay di. Nanghalo. Nanggisel do laugi galaw kro. Yarhi, nang su ayuba yade, sel da taglay. Atuan bada sendoy jaba mina thawbagi maong na engon tawsile. Ay nangonda paisa piyo haiba nate. Kaino khangdi mi, paisa da hayami, ay lawroy. Kaino, paisa do lupa mga daraso nate, atum lawkro. Yare, noy ani surabani na noy ani lihawro, ay jalagi. Horen call tawroke, mayraw ko. Ngamasuwa do hayram naga, karite kakatuna thawraga jatkre. Yay faso, ngambana jatkibaduda haifiri yung namnaga, maso sanagaloy na yumlom da chang minakre. Nasay na kitawribado, hawbada kiloy papawba, singtama di pretendo uy. Makoy na kangloy da ba maong da, lona, nasay na kiying libani. Nung tang ni yung sitalang pada, makoy sudo magyawag laklabani. Ngang nakiba, sang nakiba, loy na uhawri, loy na tahawri. Video coverage ama sudo hawbani. Ngasay drug ki matang duda, hayeng tungda kanabala kani haibagi thanjawaga loinana. Sanaga ngambaga ani na gari tongduna jatkiba, thoibana nongthangdo themduna mayum phawba thinba, wariga loinana jatkiba, loina uhawri, loina khanghauri. Ani do atay matata jatana mafamdudagi ngambagi yumlomda chumjung lai. Ngamba leite haiba khangi, makoyna mafam sida lakpada ngambadi sanaga gari thawduna jatkibani, yu sunghawkibani haiba animak khangli. Angang oiringaydagi tinarakpagi hawnabi ikoy-koydana kanasu kawdana imungdo tamna jangnagli. Imungda makoy lai haibado Ningthouja khanghalamnaga ngambagi kada anido kakhalakli. Thariba sofa do da jangsindu na phamlaga anido ngasay phone da record tawkiba video do amuk thadana yengli. Munna yengli amuk anirag hanjin thaduna. Bredena video yengba loirakpada. Sino pa si maraybag sida nang nongmayduna amta tawraga miss tawhandabida amta kapudana. Moy gumami sidi pathataw nati. Otpa yaba olagane ikut pele harakanduda masada buy certificate amagane ihalaga kapthokadabani. Yam afawba say haiba. Sakmagna khara fajadana ngang sakpani hayo. Adusu nati. Sakna thiriba khona thiriba. Lamchat magna ludabane pura kainom haining eba. Tapna tawraki yenguda. Nang nathan tawrunuko ay yam pakali. Munnaga khanjilade ahinga tumba yaba nati ay. Nang napayriba maru jatpa nangmayda magi supaybani. Police na kapa nangmay khakna mi siba nati. Moy na pari duso adum sibani. Kanan sidi hairage. Sidi na hai haibana tida nangi na wongdo dane haisi. Kaino asuk yamna ki ganba siba nupa na tadong na hektar ordana haina adaba miyaw hiya waiba. Nupa mahandi kai noy nupi masen mukna bane hayo ay kem khalo adu sunati. Number 4 yondana Manipuri chawasang mayamga michang dana masak khangnaraba mi amabu nangna muknari ni kain tawrido aduda pakhatuna ni hairisi aina haisi gyan tare ko kem tawre me ay adom tamna tawki yengo hai amda ngai ko nang ay khangandana kai tawbagi yawe ngasai dei nangna tawki yengo haise kaino ba yare wathi ngangdana lerno makha kom aduga cha glass asaba amta lolo cha thakse wadu hairaga sofaduda masadu ngathaduna leikri. Breden majindagi sora sangwa mo handorakladuna.
ऑफिसरꯒ ओइसले हयेंवाय अखोइदे लेरगा अइसे मीना उबदा मोरादा फमा मालनी तौरिसि इचा अमगा यारदि नंगना ऑफिस चटखरगा इचा नपचोबदुगा अइना मसैसिदा नंगंदगा पोरगा सुमचित अम पाइरगा लेबगी फिवमदो अदुने तादौरिसि खंग्रेदा पुंसि होय बुंगो अदुई मतांगदना अइ दम तौथरकलगे नंगना दुदा मथा कैसु साबिउरनुको इचासु अइना मनप चोदबो ओइना पोगलनी मनप सिटपदा थबक अमा ओइबगदो अमता तौहलरोय केम पाखलुरनु खुम्बसु वातेने तौरिसि याम वादौरिदा अइ हौजिक्तगी खंगेबा अइ हयेंवाय याम वानी हाइसे नंगहौरगेरा हा नंगहौरगे हाइब्रो चले चले लेरमु लोलुरगे बेमा वादो हाइरमलगा ब्रेडेन दु थोख्रे सिंथादो नुकफेट तौदुना येंगदुना लेहौरी मेकअप खरगी मतुंग फोन दो लौथोक्तुना नोंथांगी नंबर दुदा कॉल तौसिले कुइना ngaidi फट रिसीव तौरकले सिंथा नुकफेट का तौसिनदुना हेलो तमा हेलो मिमिया कइदौरमिनो तमा यमदा हलक्ता ngaइरिनी ngayak पोथासिरना सम खलिबा काई चलुबना हाइसिबा पैसा खरा लौबु चलुबनिने कनादा अइगी पैसा तोनबा इमुंग अमदने लेसाबिगा लेब्रा कइगिनोने याम कुपनागा हंगिना हंगबा याद्रा हाइसे इनमना साउनी काइना हाइब्रा अइंगोंदा तो हाइबदा काइदे इनमनोदा इनमगा अमदा लेते कना थिरिये पामजबदी लेरमनिने अदुदि थिरिबनिना लई हाइरगा यारकद्रा यारोइद्रा खनबदा हाइबा ngamda लेरबा अहायु कइनो मासु लेसाबि ओरदि माया जरक्सने असेंबै यारकद्रा नंगबो हा अइ भाइदि कइबा नंगोंदनिने अइना हंगिसे डाइरेक्ट हेक्ता हाइमनद्रो दुदे यानिंद्रिरा मथों खंगदबा मिदि अइदि लेनबा तले अइगिसो अमता खंद्रबा हाइसे सिंथादु मखादगी ब्रेडना लागबगी कोकोक लाव मखलदु ताबदा खंगाई खंजिंदा फट हाइरई कोना सारसिको अइ थमगे कई वादो हाइबगा लोइद्रिङै फोन फट कक्लगा एबीदा चंगदुना न्यूज पेटु चंगदुना स्क्रॉल तौबा सानादुना लेइरि ब्रेडेन सु ट्री अमदा जाकप अनि हाफ्लदुना पुरगा चंगलकली अनि दु फमदुना चा थकलिङै सिंथाना ngambada कॉल तौरी नंग कई लेगे दुकान फोन लेरी कुई जिदाइने नंगबो कइदौरगे नोइदा लेगे लाओ थुना लेरमो लागे थमो कुइदे ngambasु पुंखाइ फादना अदुमग यौसिलकले हेक चंगकपगा मयागा खरा हिगतुना कइनोम जासिंग असिदि फोन हनबा लेबैरो इनसंग आव बिजगे हाइरो नंगसा प्रेम से कौसे प्रेम हाइदी नंगी नमानबा यू लबरदुरा ngambadi haibada ngairi khambagi mahot phone metuna call tawbana hankre anauba sim hojikta leirak boibana number yauramdri fatjang khiduna magi diary to hangdoklaga number do lawraga call tawri pau pikre la o haiduna jana pe ensangso mana lakpada leiro haina haikre ब्रेडेन गा सिंथांगा सो तिंगक तिंगक याम हराउना तौरिबा मखोइगी मरबकी मतौदुदा येंगदुना लेइरि ngambasु चंगसनना फमलगा ब्रेडेन थकंबा चा कपतुदा येंगलगा चाले हौद्रबा मंगकदु इंदुना ब्रेडेन सु खमलकली चंगांग नते संगोम चालीने इबो तोंबा नंगबा खंगी लेहौद्रबाबा कइदौदुबा नंगी संगोम चादा थके दौनी पुकसे जगलांबगी कुका कुका याम खोंगे चंगौ से थके हारो नंगसे नमित अंगांग बदुगा बिंदाउन दना लोयरनी ने इबो तोंबा ओला ओलेदना थकपा हौरदोनी आई करिनो ने तौरिसिबा ब्रेडेन गी माओंगदुदा सिंथाना ब्रेडेन दे येंगदुना खंजल कलब जेबगम जेरकले लेहौदेना कोक खुमगा लोयरबा वादुदा कइनो नंगना अदुक यामना मखता जनिंगिदोबा मीना थकनी हारदिने थअनी अहि अपादो किछारनु यिंगदे ब्रेडेन से खंगप्रे खंगी
nakanagi khanglaw laurapaduda ngamba sunok chayibadudha mating pangsilakli. Nupanina siguma sinadradi nangsu kanam laitrabadongna. Aina haidro somba sinataba koyona. Kaino no ani pamise? Jale horibrana aina ngasai de hangise nang tadraba. No ani hek punkhraga aibu ithanta hanbagi thabakse ayam pende. Aigisu matang lakhini se noi khangdra malene. Matamda laktringida ai cha glass amta hanthaki. Lehораsu bithoi sakyam nungsi denang. Sinu pisiso aise future husband ni kainaga aigi michang kittaga changbagi wakhalai tene. Aise itomte inthoga adum thamna bhona iba. Singthaga ngambaga do onsinaraga nokli. Breden susuktuna yenglaga. Noi ani gi manaktaga lairoi. Makhadane imaga wari tawra lairuge. Yam yengningdra noi ani. Ngai khoi cha glass amta de puramu. Noi panthau thikadar manido aduda hairu. Aduga noi palem lecture duda pukharhalage thakpiro. Engon hairano natunati ai. Breden do nupi pegan bi amagi maongda paisilamnaga thokri. Mataududa anido makol thokpa makai phak noktuna lehauri. Ngaihak noktuna leiraba matong singthana nokpa lefladuna tapna kawrai. Ngamba su sinthada nokambada lefladuna khumlakli. Kedaurage? Ai nangoda wam thaigina. Hayu gainu. Nangna pamba nupida. Ngana haiba loidringai ngambana hana phathatuna noklaga tamnakli. Adu hairaga aina haiba nupida. Ngasi aina request tawada accept tawre. Aduini aina haraumandana ahawba machasen haido. Singthama na haigi khalambado haiba ngamda ngaihak lepli. Aduga tapna ngambagi nungaibada saruk yaduna hairakli. Ses nupi approach tawbaga yam hairamai maongni ne. As yam thikna harawi ko ngaside. Anduira namit nanaga ingangangai harawa phongdoido. Nade sidi mana haidringaida aina hana kitang thakjilubaini. Power khara yauraga haigena chalaga hairuini. Singtha warido matang chana phaisinduna hangjilekli. Moi mungi business tuna kamdaukraba. Aduga di khangdida. Aina khangba haibo ma khaktani. Ataidi aigi thausunatana kaidawe khangnaba tawrudoino. Kaiguma mapado aina dugi business tawi haibagi FIR ma panchilaga pharaso nang mahak tang khangi haiduna kaisu tawroidro haisa. Nokmi tawramba minoktu phat mangkhraga jingnaba magaloinana ngambado singthada yenglakli. Mana haikibaduna singthana sanagi mapabu phagi haina khanba leirabra haibaki wakhaldo koktuda lakbagum tawrakli. Hanadum jamna loina boibana ngambana singthagi sinfam thoina khanjindana mana khangba sanagi mongi maramda haikibani. Adubu singthana nisagi mayokda achoba thodang kaya lauduna thabak tawri haibadu ningsinglakli. No, nang aingona lana khankino. Aina khankino hairaso nang hana khankre. Ado ai bhajan haige taw. Ngamba singthada yengli kari hairakpa haibadu ngairi singtha sumaka tarduna. Hoi, ai chalui. Nang hairakpaduda ai amuktang yengoge khanduna ai nupidugine mayum thiduna magaloina chalui. Aidi aigi sinfamga sagonaduna chaluba nate. Icham chamna aigi marup amagi tungi khongloi oigadoriba amagi imungi phibam yengduna chalubani. Kahina sonthaba anduga laipak miyamna yaroidaba imung ama oiramlaba ngamjaba khara tawduna ahongba mapuramgi khanduna chalubani. Adubu aina chumna khalaga chaluba adudagi kahina losinba phibam amada leiramle magi mungdo. Makhoigi family gi drug ki business ta investor ba nupa nong thang hairiba nupa se achamba nupa nati. Manipur gi khwainagi chawna drug ki business tawba magi tungda mantri mayam amada backup tawduna leibani. Mabu hana makhoigi mungi maridagi muthatpa mahana changi. Ngamba chingnarambadudi mangkri singtha mana anduk sing hairaklavadudadi. Ngasi phawagi oina ngamba sanakaki wakalni mana khanba. Atopa leiriba imungi miyoi singdo manongmada khanjilude. Drug yoli haibasu khangi, nungthanga mari leinui haibasu khangli.
ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯋꯥꯈꯜꯗꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯁꯤꯡꯊꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯆꯨꯝꯂꯝꯒꯅꯤ ꯍꯥꯏꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯨꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯈꯛꯅꯤ ꯅꯣꯡꯊꯥꯡꯗ ꯂꯩꯔꯝꯕ, ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯄꯦꯟꯗꯕ ꯑꯃꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯤꯡꯊꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯁꯥꯡꯅ ꯅꯣꯡꯊꯥꯡꯅ ꯌꯦꯜꯂꯛꯄ ꯌꯥꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯃꯥ ꯅꯣꯡꯊꯥꯡꯕꯨ ꯃꯥꯒꯤ ꯂꯝꯕꯤꯗꯒꯤ ꯂꯥꯞꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯂꯤ꯫ ꯁꯤꯡꯊꯥ, ꯍꯥꯏꯌꯣ, ꯅꯪꯒꯤ ꯑꯣꯏꯕ ꯀꯃꯦꯟꯁ ꯍꯥꯏꯌꯣ꯫ ꯑꯩ ꯅꯣꯡꯊꯥꯡꯕꯨ ꯑꯩꯒꯤ ꯂꯝꯕꯤꯗꯒꯤ ꯃꯥꯡꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯥ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯌꯦꯜꯂꯛꯀꯗꯧꯔꯤ꯫ ꯁꯤꯡꯊꯥ ꯃꯈꯨꯠꯅ ꯂꯥꯝꯂꯛꯇꯨꯅ ꯉꯝꯃꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ, ꯅꯪꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯕꯀꯣ? ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯋꯥꯈꯜ ꯃꯆꯥ ꯈꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯝꯕ, ꯅꯪ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯦꯅꯦ꯫ ꯉꯝꯕ ꯁꯤꯡꯊꯥꯒꯤ ꯋꯥꯗꯨꯗ ꯉꯛꯅ ꯁꯤꯡꯊꯥꯗ ꯌꯦꯡꯂꯛꯂꯤ꯫